Naga Framework Agreement ki manungda kari yauribege haiba ngasi fawba miyamda khangandana sanariba lalong singi mayokta MPDA na khongjang jangsilakadori. Manipur lengak na lairaba singi damak yaifa thorang kaya paikhalabasu kana laijadraba imung singdadi yaifa thorang sing adugi kana bapiba country. Amadi Lilong Kendra ki manung da lairiba fibam soklaba lambi thong sembi dabagi mayokta miyam gi oiba mifam pangthokuna tongan tongan ba warep manga lokre. Krumzare Times of Manipur ki Manipuri pau miyeng kabiriba myam punumapu ASHAPRIYA na taram nokchari ngasi gi maruba pau sing miyam da macha khaina pizare. Manipur da housing asoba issue ama oriba Naga Framework Agreement ki matangda miyam khangandana sanariba lalong singi mayokta Manipur People's Democratic Alliance MPDA na khongjang jangsilakadori. Ngasi polo ground da laiba MPP ki office ta pangthokpa paumi singa unaba amada MPP ki president O Jokindrona NASHN IM amadi Bharat lengakna sanariba peace talk ki matangda kari yauribage haibadu nakalani maktagi kari gumamata khangandana thamliba se Manipur People's Democratic Alliance MPDA na yaning day. Issue asigi matangda ngarang Manipur ki Chief Minister unaduna memorandum amasu pisinkre hairi. Memorandum aduda maruoina Framework Agreement ki matang Greater Nagaland sembagi matang Nagaland bu supra state ama oina ba amadi Article 371 Clause A gi matangda Manipur gi ngamkhaida solaktana ba ngasidagi hauna pangthokliba nongzu mifamda chap chaba firep ama lauduna Manipur miyam ga punna Manipur kannaba warep ama lobiyo. Matam kaya gi mamangdagi NASHN IM na tanduna lakpa demand sing asi Framework Agreement ta yauram loi hainingai leite. NASHN IM amadi muiwa haraunaba Manipur kai hanba yaroi. Issue asigi matangda MPDA na chapcha na thengnagani haiki. Akhoi Manipur da sigumba thoi deba thodok sing se masi thobi denaba Naga gi integration da Naga gi supra state sembada aduga Nagaland gi Nagaland khakta sanaga 371 Clause A haribas Nagaland khakta sanaga adugumba article singdom adu Manipur da extend torokpa sigumana singbase masi tawidana akoi assembly na sab saba waret ama lobiraga mama ida Nagaland assembly na 1984 da ate mangarak sumna makoina lowriba warep to adumaina akoi da zu warep si mathang lobinaba akoi sumaina apil tawjage Amaromda ngasigi mifam aduda sarugya kiba tongan ba party singi maruiba miyoi singna Housing Manipur da migrants singna paiba lengak ama oiriba amadi mitop ki masing nongmonongwi hengalakliba sidasu maitaibu scheduled tribe lista chalhanba natrabadi kanma ngamloidaba maram oina maitaibu ST lista chalhanna ba honagani haiki haibana chingba tongan ba mot sing fongtok naraki ako ibal manungji katani phasana ngai je khitang haigar ki mahom da karim to Manipur lengak na lairaba singidamak yai futhorang kaya paikhatuna mating kaya panglabasu Mama mapa anina lairingai matamda tanaram kiba housing scheme chahi mari helaba fawba kana laizadraba machil manau ahumdi scheme masigi kanaba fangdana awaba fibam amada punsilen hauri hiram masigi matangda Tom TV gi akhanaba pawdu mama Manipur lengak na lairaba to lataraba singda ngasi fawba mating pangduna laklabasu makhoi gini haibada kanasu leitraba mama mapa ani leiringai matamdagi housing gi scheme tanaduna laklabasu ngasi mama mapa laikhidraba chahi mari hanjilaklaba si fawbada scheme asigi kanaba phangdana awaba fibam amada machin mana ohum na wana khanghauri
lamsang kendra gi manung channa leiba ngariyanbam kwak sipai laikhidraba thaunaujam gerani amadi laikhidrabi thaunaujam ibesa anigi machanupa ahum hundok lamkhi machanupa ahum thaunaujam chawba chahi kungamanga amadi machanupa yaima thaunaujam inaw chahi kungani thoi makhoi anina class 10 karakpa amadi manau nupa atomba thaunaujam inaw machana chahi tarani thoi surakpa matamda apokpa apokpi animak laikhidabani chawba amadi inauna chakhumai mutanaba afangba thabak suduna leli mama mapa leiringai matamdadi mapa na riksho thogduna macha ahumgi awatpa amata khangdana lelakhibani adubu mama mapa na hek laikhidabadagi chawba amadi inaw anina manau nupa inaw machabu chara hendanaba awa anathidana thabak suduna lakhi Hokiba chahi Englising ani taraga mari dagi imung asida harau lairamba adu mami samlakpa horaki sahi adugi February gi anganba sarukta thaunaujam ibesa diabetes laire haiba khangki adubu imungi amadi masa singi damak khanuna nai haiba khangdana thabak suki laibak thibadi tha adumaktada anaba henjilakpadagi get thangba khong kakki Operation loiraba matungda gyan tadana nomanini mayumda lairamlaba matungda taibang thadoki matam ikan kanadana chahi adugi April thada mapa thaunaujam gerani macha singidamak sel tanba rikso thoba thokibada heart attack tawduna lamsang bazar da rikso dagi ontharakle haina pau lakhi mayam chenaduna chatlubada mafam aduda thawai yawdraba haksang oina lairamki amadi heart attack oiramki awaba imung asida lu kokpada len taba haido pikliba angang ahum asida thoki angang ahum asina matamduda wakhiba aduga pikliba masa atonba asina chara kaya henbado ubada laikai miyamnasu awaba oinaki yamna wana yamna nuksina ko agang ahumje yam wana lagi matamdu ko chaningai thangai letadana ni ko yamna thamo yam soi chaba thakpa phangdadana ko angang ahumjina asagi zakti lamjalakpa ko asije ani jimni chawrabani na ne ani jimni magi thokpa chanagi ko simadi chaba phangdadana ne yam wana laigeba numi mangani jara henba ko siwa ko yawkiba ngangsi machanupa yaima inauna aikhoigi awabase ubiduna mateng pangbiu isil inauna honaribasing asigi mathakta nongmadi mimanana hingba ngamhanbiu haina hairakli aina akhoi ichinaw ahum na honariba sidaida nakhoi mehamna kitanga kantabiradi honabiradi mohen nuajani Manau nupa atomba inaw machana aisu lairik tamningi iyamba ani asigi awaba se ubada ai lairik tamge haiba ngamdre haina ningamdana taksi sholhori Local MLA Sorok Haibam Rajena Laikai Asimaktada meeting ama taubada machin manawgi yen loiduna hodok nanaba sel oina lupalising tara lobala o haina hairambadagi MLA gi mayumda ahumlak chalure adubu sel di amata pibirakhide haina ningamdana lehauri Go to village lakpada electric ki maingan ama piram labasu mallaba khangpoksang aduda kangkhal ama fau khanba ngamdana nongmadi mimanana hingba ngamlakhini haiba asa amaga loinana machin manaw ahumna punsi lelhori Manipur government na sothana leiraba imung kaya amada mating pangduna lakli sahi marigi mamangdagi mamampa leiringai matamdagi yumgi scheme kya tanaduna lakli adubu ngasi fawba yum ase sabibagi mamidi udre hiram masi matangda mari leinaba department singna mieng changbiragadi waduna lariba masimana ohumgi khajitang oirabasu mating pangba ngamgadra haibase mayamgi mafamda thamjari camera person Sir Chandra galoinana pogdamjariba Naresh Times of Manipur lamsang Thaubal district in Lilong Kendra ge fibam soklaba lambi thong sing semjin binaba Manipur lenga ki mari leinaba singda khangan khrabasu ngasi fawba sembidana leiriba sigi mayokta Lilong gi miyamna Kanna Ninda Tauduna, JAC on Lilong AC Road Development Committee Yauna, Lilong Political Unified Link Lipul, Halashio, Ikro Club Organization Amade Marapai Bising na Sinduna, Ngasi Lilong Mayay Lekai, Ngango Bazarda, Miyam Yoiba Mifama Pangtokre. JAC na Hana Laukiba Warip Singadugi Matakta Wafam
ꯃꯤꯐꯝ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯃꯉꯥ ꯂꯧꯈꯤ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ JAC ꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯄ JAC ꯒꯤ ꯋꯥꯀꯠꯁꯤꯡ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯍꯟꯕ ꯂꯤꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠꯄꯗ ꯆꯪꯒꯗꯕ ꯂꯩꯕꯥꯛꯁꯤꯡ ꯂꯧꯅꯕ ꯃꯐꯝ ꯂꯩꯉꯥꯛꯅ ꯄꯤꯍꯟꯕ ꯃꯤꯐꯝ ꯑꯁꯤꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯗ ꯄꯤꯁꯤꯟꯗꯨꯅ ꯈꯪꯍꯟꯕ ꯑꯃꯗꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯑꯇꯧꯈꯣꯡ ꯗꯥꯝ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯗꯥꯝ ꯑꯅꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯗꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯃꯤꯇꯔ ꯑꯃ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ 60ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯛꯁꯤꯜꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕꯤꯗꯕ ꯑꯃꯗꯤ ꯁꯦꯝꯕꯤꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ 60ꯒꯤ ꯃꯅꯨꯡꯗ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯅꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯔꯕꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯁꯦꯝꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ Manipur Sarkar da ngasi ki rifamna hangbaga yesina taliba demand sing thabuk to onthok piyo hai ware ko masulom dare ahum so bada lilong yesingi lambi tong sangwa sagat bada sanga dawa lega lopam ngasi gi lengana mafam mama sinbiyo ki meeting lo ki ware sing kendra sigi MLA episinduna suggestion lo bahayna su malama toina yanare ꯊꯥ ꯑꯁꯤꯒꯤ ꯀꯨꯜꯍꯨꯝꯗꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯤꯌꯥꯡꯊꯣꯡ ꯊꯣꯡ ꯃꯅꯥꯛꯇ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯩꯀꯠꯅꯔꯛꯈꯤꯕ ꯃꯣꯡꯁꯥꯡꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯁꯟꯖꯤꯠ ꯑꯇꯣꯞꯄ ꯃꯤꯡꯅ ꯅꯅꯥꯎ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯒꯥꯔꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯅ ꯐꯥꯕꯤꯌꯨ ꯌꯥꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯃꯣꯡꯁꯥꯡꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯟ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯅ JAC against the accidental death of Maibam Sanjit Allies Khamnau Allies Nanau haina mingthonba committee ama semkibaga loinana laikhidrabagi imung manungda achumba wayel fanganbiyu haina Manipur gi chief minister da wakacherol ama pisinkhre wakacherol aduda Maibam Sanjit pu gari na thomlamliba miyoi amadi gari adu fanaba Manipur Police Department da akanba yathang pibiyu haiba wafam sing yauri paugi mar thana temba brengam tang lauzari Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengdi haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Welcome to Times of Manipur. This is ASHAPRIYA giving you news in Hana na fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingma sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla break ki matungda mayam utaram nokchare makhada ba pau pizare BJP Nambol Mandal na sinduna India gi oina miyoi kun khangatuna pikiba National Youth Award lisangani tarataruk ki award fanglaklabi ulaudagi masagi chahi taramapandangai ibi momota thaunauzam harautayamna okre momota Nambol Kendra gi manung chanba ulau mayai lekai degi thaunauzam ibomcha amasong TH Vashanti anigi machanupini
mahakna miyamgidamak angamba thabak-sing tawbagidamak Bharat Sarkargi Ministry of Youth Affairs and Sports na sakhangladuna Youth Award 2013 asi khusinarakhibani. Ngarang Nambol Bazar Community Hall da pangthokiba thauram aduda award fanglakhrabi Mamotana mahak nongmagi chara talaga chaba imungda poklubana punsida khudongchadaba kaya mayoknarakhi. Aduna miyamgi yaifanaba thabak kaya paikhatke khali haiki. Thauram aduda sarugyakiba former Union Minister T.H. Chauba Singna ngasi fawbada North East India da nupina National Youth Awardee oibasi Mamotana hanbane. Aduna mahakna award fanglakpasi Manipur amadi Nambol Kendragi chauthok chaningai ni haiki. Matam kuina lepluraba matung mamang thagi kuntra dagi hogduna hapta amada anirak Manipur gi tongan ba mafam singda karakliba mau kaitel hayengsu wangkhai angom laikai da leiba the World United Youth Club ki ground da karagani haina mau Union Imphal gi president P Loshana Fongdokre ngasi club asigi sanglenda paumi singa unaba amada wafam asi Fongdokladuna Imphal da mafam chaba ama yengbiduna permanent market set ama athuba da sabiduna mau kaitel asi hena mapung fana basinbiyu haiki market sabiradi anungaina hen harogani hen haininga aduga kuje market tawribase tawriba chilba market insan yomba koina lambi lampanda chatho chasinda bakanda police koina so disturb tawbi daba aduga any organization sansthan koina so makoida or disturb tawbi dana nungaina chalaga anungaina halapa haise lambi lamphang damoso mayamda request tawninga Somena harana leme permanent oina khoise tinaraga chana chinana adum yonba loba khopa habse dawani egam nongare Paumi Singa Unabadu da the World United Youth Club ki president N Babuna hayeng kag dawriba mau kaithela sida lamdamasigi miyamna maugen sangnapi haira amadi atai polam sing soidana lebiu amadi aikhoi masel gi marakta laiba nungsi chanaba gi mariasi hena chesin hanaba honaminasi haiki Sawa piak tabasida ekoi tapak ta leiba ekoi na di tangai fadna ekoi sininaw ni habagi chap sawa ekoi solidarity do pham thuina habagi wakhalon sida committees da ekoi na support tawjabani aduna punamak na masi khanbiraga ekoi jingtang gi anigi lainari relation se hen apabu oirasunu haiba wish tawjaraga ngasi ge singba Assam ki Guwahati da laiba Sistri LPG Bottling Plant Private Limited ki makhada Varati Gas Service ki anoba masalo shangama ngasi Imphal da su hangdokre All Assembly Road ta laiba Hotel Mas ta pangthokiba Varati Gas hangdokpa ki thauramadu da gas service asigi distributor oiriba ke Nabakeshwar na hai ngasi gi nauna hangdokliba gas service asina miyam da kanaba kaya piba ngamlagani Bharati Gas asi loan gi khudong chaba 24/7 free delivery atai gas singa yengnabada gas ki chang hena piri loinana tha taramathoi leptana sizinarabadi taranithoi suba tha adugi oina gas refill toba madi connection ahongba mamalda fangang gadawri bani hairi BPL natak APL gumba yamna low level class backward class leibising city loan system thamgne haba loan system jete ngasagi lupa wood stock kalona local listing manga sohom jin webi china lega da bosi 4 times central ka 3 times installment basis da maji thel laga connection pigen ha kana go mo jine connection si da continuation service to ba tha tarama thoi se man connection fulfill to ba odi train thoi se ba tha ma do sahi mu tha ma do compulsory free refill pigen Jiribam Forest Division Uchathol Sindana propagation of bamboo and its utilization Haiba Hiramda district level workshop ama ngasi Jiribam gi Babu Parada leiba PWD guest house ki conference hall pangthokre Atoiba Mithunglen gi oiba warol piraduna Jiribam Municipal Council gi chairperson Sagapam Santi Devi na hai ngasi gi thauramasi Jiribam gi oinadi yamna chauba kanaba mani masida miyamna kanaba lohongnaba honasi hairaduna Jiribam asigi wa kaya ama puthoktuna Lamdam asigi miyamna usoi soibum kaya pamna chanari asumna wagi polam kaya ama puthokna bahonasi aikhoina ngasigi thauramasi yauraga kana badu thabak oina tausi haina su phongdoke thauramadu da sarugya kiba Jiribam Forest Division gi DFO CH Ibomcha Singna Jiribam asida leiba miyamna su wa sing asi kannaba amadi masina kaya yamna kanaba pibage haibadu khangnaba asigumba thauramasi pangthokpane Masigi kana balauduna potho kaya puthokna bahonabada pangba yaba mating pangani haina su phongdoki
Nambol Kendra gi manung chanba Naurem Mayai Lekaida Panthoibi Farmers Club Naurem ICICI Foundation na kusam naduna numit tare ni chupna chatharakiba fisheries training program ngasi loisinkhre training adu da sarugakiba trainee ni fu humdoida certificate sing kusinaki thorom adu da sarugakiba ICICI Foundation gi project manager Pamgong Thang Tanzalian na Manipur asida lariba laumi amadi ngami singi pothok marang kaina puthokuna laumi singi income hengat hanbagi pandamda training program asi pangthokpane Charlie Bachahi Lissingani Taramapan Kunda trainee Lissingani da training pinaba target tauri haiki की प्रोग्राम मनुंगदा अखोइना मैक्सिमम फार्मर्सिंग से बेनिफिट महoi gi damak karamaina puthokpa yagani adu khanbanigi ट्रेनिंग सिदा होबनी अखोइ gi hojikan di mi chani ga tara फार्मर्सिंग ट्रेनिंग पांगथोखरे अखोइ gi फ्यूचर प्लान दा मी 2019-20 फाइनेंशियल ईयर मनुंगदा मी लिसिंग ani gumba अखोइना ट्रेनिंग पांगथोखपा ngamgani Pau Gimrak Thanate ma break amaga muk loksari Salai Holdings Private Limited na Laibak Miyam da Khanganjaba Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh Masa Hujik Business Trip ki damakta Salai ki Overseas Company Singh Yengchin Bagalonena Tuan ba pipeline da Lairiba Tuan ba country Singh Tanatana India Amadi Maruina Northeast ki Oina Manipur yauna Pakhet kadaba Mega Project Singh adu ki damakta Overseas Bank Singha Stakeholder Oiminabagi Maruiba Meeting Singh Yauba Amadi Meeting Singh conduct over Sat Kibana Maram Oirega Tuan ba Club CSO Lanai gi Furupki Lining gi Amadi Culture ga Mari Lena Bakudimagna Salai gi Lusing Purel Oibiribana Halaktri Fawbutang Haibining ba Thambining Makudimak Ngaibina ba Miyam da Nolukchari Nolukna Haijari ba Board of Directors Salai Holdings Private Limited Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11 Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440164. Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibu kangla break matung da mayam utaram nok chabagaloina na makata pa pau pizare Tengnopal Police Station ki manung chanba Giant Villas manake pangbulda nupa amagi asi bahakchang ama leirambadagi police na laukalaga Jenims ki mokta thamkre Police tagi fangba paugi matung ina asiba hakchang adu ngaranung thilpung ama makhairom taba matamda thengnarakibani laikhidraba miyoi adu Churachandpur district ke Singhat sub division na konba Munhoi village tagi Lanminthang baifai chahi kuntaruk ni haiba khangmangamle Chandal district ke Chezang khuldagi nupi ama lauraga Tengnopal district ke Kotland 5 khulda leirakpa chahi amarom fare haukiba June thadagi mahak Churachandpur da amuk chaluraba matung thasigi kulhumdoida Kotland 5 da amuk lakibani Aduga August kun manga gi nungthilda asiba hakchang oina fangbane yu ka hena thakpadagi siba oiramba yai haina paw sina palle
Malemgi oina mahosagi khal kaitharakliba amadi turel maru sing ase kannabagi pandamda Directorate of Environment na Fayeng Gram Panchayat ka kusamnaduna ngarang Fayeng gi koibada uchara kaya thakre uchara thabagi thoram aduga mari lenana Directorate of Environment Climate Change Cell gi Deputy Director T Brajakumar na hai mahosagi khal kaitharakpa sina maram moiraga thengnariba awaba kaya sidagi kharadang oirabasu ngakthokpa ngamnabagi pandamda Directorate asina Fayeng Gram Panchayat ka kusamnaduna uchara thabagi thoram ase pangthokpane masina lamdam asida ising fangdabagi awaba kaya thengnariba sidagi kharada oirabasu kanba ngamgani khale maru aina turel maru gi koibada uwa marang kaina hohonbagi mathautai maram aduna lamdam asigi miyamna uwa thajinbagi hainabi thamsi haiki aduga hojiti laiwa yam phawamna khoi singjum leremba chingsigi catchment da stream taraga ni panmu leramani hana 1970s ge daidedi adu khoina hogi basahi ani hum jakhoin urji only stream am khatang ngare khoina stream am je kallaga maji ising je khoina thangna bising supply tona khoi plan da ma kan hona jari adu hogi basahi ani ohungi effort si yenguraga de khoi ising je yil je hengla kudwan ju ui adu lorna khoi water treatment plant jo khoi losale lorna masi water treatment plant da ising je fit tona na ba stream singdagi singi spring singdagi sing lahan basi tangai phadabaga mari lena khoi u thabagi sangji am wangna khoi tawdaba yadena khalak praja sing lorna khong jangsin jabne u thabagi thorom asi pangthokhraba matungda mayam daina appeal tawjening badi thariba upambi sing ase khoina tharamaga hanna yengdaba nataba upambi asi hinghanbada isa isana chawba daita lobiduna mayamna engasai khal kai tharaktanabagi khoina thamjariba pandam asida chawba mateng pangbiu haiba wakhlonsi thamjari Sapam Family Foundation gi taramarirak suba apunba mifam gamari lenana foundation asina Rural Voluntary Organization Wangzing amadi National Vector-Borne Diseases Control Program Lamphel amadi District Hospital Thawal ga punna kusamnarga ngasi salungfam da kangdagi sandokpa laina singdagi ngakthoknaba kangkhal hidak lupthokpagi kem ama pangthokre maduda punna imung chani henbana kangkhal sing hidak lupthokre Amaromda salungfam da laiba sapam iboyaimagi sangai da pangthokiba sapam japum namaki taramari raksuba apunba mifam aduda maru aina lamdam asigi tongan tongan mamfam singda khundariba sapam japum namak amato aina punsinduna lingzel manana amaga mateng pangnaba yauna hiram kaya da khanaki ngasigi mifam aduda sapam sagai di masak naiba miyoi kyana athoiba lengbirak pasing oina sarukya ki hauzik amok sanabagi pau phang bigani Sigi Mapandagi Taramathoi Fauba Delhi gi Talkotora Indoor Stadium de Chatharakiba Taramanga Suba All India Independence Cup International Karate Championship Lesingani Taramapanda Manipur gi oina saruk yaruba amadi medal lawraklaba Thobal 7 Tongbadagi Sanaroi Mangada Achamba Khudol Piduna Puning Thawakre Ngarang Kanglai Sitorio ISKF Thobal Branch amadi SYDO Club Thobal 7 Tongbana Punna Sinduna Thobal 7 Tongba Community Hall da pangthokiba taramna upagi thoramaduda Thobal Municipal Council TMC gi Chairperson TH Shamo TMC Ward number 13 Thobal 7 Tongba gi Councillor Sanasam Ibotombi TMC Ward number 13 gi Gram Ward Member TH Sarachandra Sanasam Biren Former Ward Member Sanasam Lata Devi amadi ISKF India gi Chief Judge Bangkhemna athoibeleng birik pasing oina sarugaki Taramadu wangang loi singna pik laba iram dam Manipurbu malem damasak tak libasi sana khonaba amadi natani maramasina sana roi singna Manipur gi damakta thawai hakchang yauna sanaduna mai purakpa ngamnaba khonagadabani haiba wafam sing phongdoki Bisnupur District Wushu Association Asinduna Association gi sanaroi singbu hena puning loksing pinabagi pantamda nomagi oiba career counseling pibagi thoramama ngarang Mangol Ngambi College ningthokongda pangthokre Thoramaduda Amukogi Hanagi President Dr. Y. Mani Kuman, International Kung Fu and Kickboxing India ke founder TH Norendro, Association ke Secretary TH Udoy Chan Amadi, Publicity Secretary Dr. H. Romenna, Maruiba Mithunglen Amadi, Wangang Loi Singwene Sarukyaki. Thoramaduda Sarukyaki International Kung Fu and Kickboxing India ke founder TH Norendro Nahai. Sanaroyamo Oina Punsida Sanabadagi Kanabalauge Harabadi, Larik Yaugdabayade. Aduna sanabaga loinana lairiksu hainaba honagadabani haiki amadi amukogi hanagi president Dr. Y. Mani Kumanna masak naiba sanaroi oige hairabadi taksi kashi amadi oza masak khangba mathautai
Bisnupur District Busu Association ki Secretary TH Udoi Channa Association asina international amasung national gi thakta hanna sanaroi kaya puthokhrei tungdasu afaba sanaroi kaya thoglakigani hairaduna association asina afaba sanaroi kaya puthokna bagi pandamda career counseling gi tharamasi pangthokpani haiba yauna wafam kaya thamki लाइक यावरगदी हजि लाइक त हारि आइने करम एंगल दा 45 डिग्री दा लेपगा आइने किछि थारगदी अचांग सुदु टच तौ मेबसि लाइक त याव अदना लाइक हाइरगदी सानबा छोइन फानि सानबा फरबा लाइक सोइ हाइ अनि सि मरि लेन पोनि अदना आइ सानरे हाइरगा लाइक त थवा याव दबे यारो हजिति गवर्नमेंट थबक पिगे हाइरगा सु कंपलसरी 12 पास तौ दबे यारो ina nakoi bu akoi ne ijan tana na bohana bada nakoi gi dabata wer ka thunga dori ba akoi na haib nakoi ne imbiraba nakoi na apam nakoi piba ga maba relationship phajarani ko kadam yenga akoi oja singa health na communicate ba I pau phauna 2002 dagina hausi phawda akoi gi Bishenpur district tagi uthokiba international player taraga tet suhe 19 dagina makha tarak pasida koi Bishenpur district ki boiba umma wata lerega su garjan singa amadi koi association ga tanarga haiba player singa si international gi thakta yogdaba yade haiba wakhalo ladu apun moina thamina se ngase yu phone ki ba pauche singda kari kari maru eba pau yaw khibage habdu mayam puna mieng tamina se Lamjingba Times Consumer sing masagi hak mapung fana fange hairabadi hak tan batangai fade RK Ranjan ikai khumna baga loinana arun jeligi aroi mathong mangam pangthokre national flag tangkhai sing thaduna awaba phongdokre Thobal police na lupa crore samri ge WY tablet fagat kre Sangai Express Thobal police na lupa crore samri ge drug fare awang nongpok landam ge oina handak yesina khwaitigi chauna fawani UCM na akan ba warning tawri jiri da mitop changlakpa thingbage akan ba thabak chathari apok fana hai wakal na sagat pawari sandok piganu ngasi sintha leptuna khongjang changsin dori distributor singi kuntra nifan suba papok kumon thorom pangthokre pokna fam Thobal police na koti samri rongi WY tablet faduna northeast da khwaidigi chawna drug fawa ge record thamkhre assembly mi form da manipur gi apun bagi saktam ka hendana ba warip lawgadabane UCM tongan ba firal amasung constitution yawdana waroisin propo oithok loi IM central project ni haiduna free thaba tokpiu ibobi we lan fau Tokai ba firal constitution gi wafam yara patata nagawa thoke aroi ba waroshin purakong ngomgani IM lupa crore samri rongi WY tablet fare Congress na kari tawrami BJP na kari tawrami haiba miyam na lepsanu ibobi yawshang nini chanba numita ulog do thoki ba wathok high court yawrakle police na lokhat fam thokpa thabak ona taina na lokhat abra naharol gi thokdang assembly gi nongjumi fam da ruling amasung opposition haiba khaidana manipur gi ngamkhai gi matang da chapchaba warep lobiyu UCM All Manipur Newspaper Sales and Distributor Association ge mapokumon pangthokre members singi wan hoba CMHT ge card su yanthokre Thobal District Police na lupa crore samri ge aduga custom na lupa crore tara ge WY tablet fare jiribam sokhatana Manipur sokhale haiba yaroi sokhona na bahonari Syam Kumar Arun Jeli na lekhidabada Chief Minister na awaba phongdokre Sana Leibak Lairabagi chaitheng na kanman khibana Leibak sigi losing mahi mayai chamhalle Manipur da sahi nauriba angang thabak sijinari Tokai ba firal na naga fistock ke warosin purakani Thobal District Police na lupa crore samri rongi mamal oigadaba WY tablet lag ni fu fagat kre Isel Express Naga santi gi warosin purakpada Manipur ka hendana ba assembly na warip law UCM Manipur gi ngamkhai amade integrity gi damak maite pangal singa lantheng nagani MMWO All Manipur Newspaper Sales and Distributor Association ge kontra nifan suba kumon Humang man na sale tan bada ikai fam thokte ipan tang dana sakhat palamdam ama ohelase surjit crore samri henbagi drug fare Iraiba Thobal District Police na Northeast Eastern Region da khwaidagi chawboina lupa crore samri ge WY tablet fare Nagagi political solution gi mingda Manipur gi territorial integrity da makhal amata gi akaiba pirakpa yaroi CPI Aroi bada maru pa mukana Naga Framework Agreement ke manungda kari yauribage haiba ngasi fawa miyam na khangandana sanari ba lalong singi mayokta MPDA na khongjang changsilakadori Manipur laingakna lairaba singi damang yai fathorang kaya paikalabasu kana laijadraba imung singdadi yai fathorang sing adugi kana babiba ngamdri
amadi Lilong Kendra ge manung da leriba fibam soklaba lambi thong sembi dabagi mayokta miyam gi oiba mifam pangthoktuna tongan tongan ba warep manga laukhre Hausuki wenadi matang asida Manipuri Paulo Shinjare Paumiyeng tabiriba mayam punumapu ASHAPRIYA namukana kromjari